ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯅ ꯑꯣꯖꯥꯗꯒꯤ ꯈꯨꯠꯂꯥꯏꯒꯤ ꯃꯇꯦꯡ ꯂꯧꯕ ꯂꯥꯛꯄꯁꯨ ꯌꯥꯏ꯫ ꯃꯃꯥꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩꯅ ꯊꯦꯝꯕ ꯌꯥꯗ꯭ꯔꯕ ꯑꯉꯥꯡꯗꯨꯗꯤ ꯈꯨꯠꯂꯥꯏꯒꯤ ꯃꯇꯦꯡꯅ ꯊꯦꯝꯗꯕ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯂꯥꯛꯄ ꯌꯥꯏ꯫ ꯍꯣ ꯏꯃꯥꯅꯅꯦ ꯁꯤ ꯑꯅꯤꯁꯦ ꯌꯨꯝꯗꯒꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯅꯦ ꯁꯤꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯅꯥꯅ ꯑꯃꯨꯛ ꯎꯞꯇꯣꯏꯅꯣꯅ ꯍꯪꯉꯒ ꯂꯩꯍꯧꯔꯤꯕ꯫ ꯅꯃꯧ ꯅꯨꯄꯤꯒꯤꯅꯦꯅ ꯈꯨꯃꯝꯕ ꯌꯥꯕꯗꯨꯕꯨ꯫ ꯏꯕꯨꯡ, ꯅꯆꯜꯅ ꯆꯠꯆꯒꯗꯧꯔꯤꯕ ꯃꯐꯝꯗꯨꯗꯗꯤ ꯄꯣꯠꯁꯛꯁꯤꯡꯁꯤꯒꯤ ꯆꯟꯅꯐꯝ ꯂꯩꯔꯔꯣꯏ꯫ ꯏꯕꯨꯡꯅ ꯃꯤꯌꯥꯝꯒꯤ ꯇꯧꯒꯦ ꯈꯜꯂꯛꯄ ꯊꯕꯛꯇ ꯄꯣꯠꯁꯛꯁꯤꯡꯁꯤꯒꯤ ꯆꯟꯅꯐꯝ ꯂꯩꯍꯟꯕꯤꯌꯨ꯫ ꯁꯦ ꯏꯕꯨꯡ, ꯅꯆꯜꯕꯨ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ꯫ ꯂꯩꯕꯤ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯄꯨ ꯃꯥꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯁꯅꯨ, ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯕ ꯑꯣꯏꯌꯨ꯫ ꯑꯩ ꯍꯥꯏꯗꯣꯛꯆꯒꯦ ꯃꯥꯅꯦ ꯈꯨꯔꯥꯏ ꯃꯥꯏꯀꯩꯒꯤꯗꯨꯁꯨ ꯑꯩꯈꯣꯏꯅ ꯀꯥꯞꯄꯅꯤ꯫ ꯇꯁꯣ, ꯃꯤꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯗꯤ ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ ꯂꯥꯛꯑꯦ꯫ ꯇꯥꯁꯧꯁꯨ ꯈꯔ ꯂꯨꯅ ꯅꯥꯟꯅ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯣ? ꯑꯉꯥꯎꯕꯤ, ꯌꯦꯡꯉꯣ, ꯅꯪꯅ ꯌꯦꯡꯕꯗ ꯃꯣꯠꯅ ꯎꯔꯤꯕ ꯐꯤꯖꯣꯜꯁꯦ ꯉꯔꯥꯡ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯃꯛꯅ ꯁꯨꯔꯤꯕꯅꯤ꯫ ꯇꯁꯣ, ꯉꯁꯤ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯂꯒ ꯉꯔꯥꯡ ꯁꯨꯕ ꯐꯤꯔꯣꯜꯁꯤꯡꯁꯦ ꯁꯦꯠ ꯆꯥꯗꯨꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯤꯅꯤꯅꯦ꯫ ꯇꯁꯣ, ꯇꯁꯧꯗꯤ ꯅꯆꯟꯒꯤꯅꯦ ꯍꯥꯏꯗꯨꯅ ꯃꯍꯦꯛ ꯊꯣꯛꯄ ꯑꯎꯟꯄꯣꯠ ꯑꯃꯠꯇꯁꯨ ꯄꯤꯕꯤꯔꯛꯇꯦ꯫ ꯉꯥꯎꯕꯤ, ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯅꯪꯅ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯅꯪꯒꯤꯗꯃꯛꯇ ꯅꯕꯨꯡꯉꯩ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯏꯆꯜꯒꯤ ꯑꯎꯟꯄꯣꯠꯄꯨ ꯃꯕꯨꯡꯉꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯄꯤꯔꯣꯏꯗꯒꯦꯅꯦ? ꯌꯦꯡꯉꯣ, ꯏꯆꯜꯒꯤ ꯑꯎꯟꯄꯣꯠꯀꯤꯗꯃꯛꯇ ꯅꯕꯨꯡꯉꯩꯒꯤ ꯊꯃꯣꯏꯒꯤ ꯀꯥꯒꯣꯛ ꯃꯅꯨꯡꯗ ꯁꯅꯥ ꯈꯨꯗꯣꯞꯌꯥꯏ ꯑꯣꯏꯕ ꯆꯦꯠꯅ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕꯅꯤꯅꯦ꯫ ꯅꯇꯩꯃꯅ ꯐꯖꯅ ꯀꯦꯊꯔꯛꯑꯒ ꯃꯥꯅ ꯃꯐꯤꯗꯨ ꯈꯔ ꯇꯥꯁꯟ ꯈꯣꯝꯖꯤꯜ ꯂꯩꯔꯒ ꯅꯇꯩꯃꯅ ꯃꯁꯤꯒꯤ ꯀꯦꯔꯤꯌꯔꯁꯤꯗ ꯐꯖꯅ ꯐꯝꯊꯔꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯒꯠꯂꯦꯔꯒ ꯆꯤꯟꯒꯁꯤ ꯇꯨꯝꯊꯣꯛꯑꯒ ꯊꯧꯈꯤꯗꯣꯔꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯆꯦ, ꯌꯥꯝ ꯐꯖꯔꯦ꯫ ꯍꯝꯕꯔ ꯅꯠꯇ ꯁꯥꯏꯀꯜ ꯅꯠꯇ ꯐꯨꯝꯖꯜꯂꯝꯃꯕꯅꯦ꯫ ꯂꯥꯎ ꯀꯥꯈꯠꯂꯣ ꯑꯝꯇ ꯐꯝꯃꯣꯕ꯫ ꯂꯥꯎꯅꯦ ꯅꯅꯥꯎ ꯅꯨꯄꯥꯅ ꯒꯥꯔꯤꯗ꯫ ꯀꯩꯅꯣ ꯅꯪꯗꯤ ꯃꯆꯨ ꯑꯣꯟꯈꯩ ꯐꯖꯔꯝꯃꯦ ꯍꯦ, ꯁꯥꯊꯤꯅ ꯅꯥꯞꯄꯝꯃꯦ ꯅꯪꯗꯤ ꯏꯕꯦꯝꯃ꯫ ꯑꯩꯈꯣꯏ ꯕꯥꯖꯤ ꯂꯨꯠ ꯇꯧꯈ꯭ꯔꯦ꯫ ꯀꯩꯅꯣ ꯕꯥꯖꯤ ꯂꯨꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯝꯇꯗꯤ ꯈꯪꯍꯜꯂꯣ ꯀꯩꯗꯧꯒꯦ? ꯈꯪꯍꯜꯂꯣ ꯍꯥꯏꯕꯅꯤꯅꯦ ꯇꯥꯈꯣꯏꯗꯣ ꯅꯪꯕꯣ꯫ ꯕꯥꯖꯤꯗ ꯅꯠꯇꯅ ꯏꯅꯦ ꯊꯔꯥꯛꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯑꯣ ꯕꯥꯖꯤ ꯅꯨꯡꯁꯤꯕꯥꯎ, ꯏꯔꯥꯏꯕꯛ ꯊꯤꯕ ꯅꯆꯥꯅ ꯕꯥꯖꯤꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦꯗꯀꯣ꯫ ꯑꯗꯣ ꯁꯥꯔꯒꯤꯗꯤ ꯃꯤꯆꯪ ꯌꯥꯝ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯕꯥꯖꯤꯒ ꯏꯅꯦ ꯊꯔꯥꯛꯀꯒꯤ ꯆꯤꯟꯇꯥꯃꯅꯤꯗꯨꯕꯨ ꯁꯅꯤꯡꯍꯟꯅꯕ ꯂꯝꯕꯤ ꯑꯝꯇꯗꯤ ꯁꯤꯟꯕꯤꯌꯨꯕ ꯁꯥꯔ꯫ ꯊꯥꯅꯅꯨ ꯍꯥꯏꯔꯤ ꯄꯨꯟꯁꯤꯒꯤ, ꯅꯨꯡꯁꯤꯅꯧ ꯍꯥꯏꯔꯤ ꯄꯨꯟꯁꯤꯒꯤ, ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯊꯥꯅꯅꯨ ꯍꯥꯏꯔꯤ꯫ ꯋꯥꯡꯕꯒꯤ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯅꯣꯡꯗꯣꯜꯕꯨ ꯅꯪꯅ ꯎꯕꯒꯨꯝ ꯂꯩꯔꯤꯕꯣꯏ ꯅꯤꯡ